adom karigumada kidney da nung leiraba natraga ising mari amadi bladder da nung leiraba masi khakta natana urinary tract infection prostate gland chaothokpa nupa gi oiba sexual disease da problem leiraba amadi urinary gi problem leiba tharagadi adom wabiragan adom gi khudong sana nabagi damakta ngasi ngasi mang lengsin biro pishumthong Chingamakha Nambul Mapal Irom Leirak ta leizari Dr. N. Chathajari Consultant Urologist Nam Consultant Urology OPD Anoba OPD ki timing ayuki pung taruk tagin ayuki pung mapan makhai phawada khudong chaba se pijari mafam asida ultrasound gi KOB screening tawbagi dama khudong chaba leizari uroflowmetry digital prescription flexible cystoscopy loinana lab collection center su leizari masi gakta natana online consultation gi khudong chaba treatment in homely environment loinana urine collection tawbagi khudong chaba su leizari evening da OPD gi khudong chaba su leizari loinana clinic ki WhatsApp number 940-389-1812 loinana 7799-091281 hariba number sing asida WhatsApp to contact tobiyo kaubiragano Nam Consultant Urology OPD Pishumthong Chingamakha Nambul Mapal Irom Leirak